Nong haithabadawna Iranna, Qatar, UAE amasung Kuwait lairiba US ki military base singda pak sana landakre. America amadi Israel na Iran da landaraklabadi chapsana paukhum pigani haina wasakibagi matung ina nong haithabadawna Iranna, Israel yauna Qatar, UAE, Jordan, Saudi Arabia amadi Kuwait lairiba US ki military base singda landakre. Report asigi matung ina Israel gi maikaidagisu Iran gi kha thangba mafam singda misal kapsilaktuna pak sana landakre. Iranna kapsilakiba matik mayai leiraba misal Qatar Patriot Air Defense sizinaduna kapthakre haide. Nong subadawna haitharakiba Iran gi misal attack kibadagi Qatar, UAE amadi Kuwait ki government na makhoigi nongthaki lambi pumnamak thingjinkre. Lan kansilakpa maramna Russia na Iran amadi Israel gi lakpa flight singsu Moscow da paisilakpada athingba thamkhre hairi. US amasung Israel na punna landarakpadagi lanjenana ba honarakpadagi Iran da traffic jam pak sana thokre. Iran gi misal attack chama Israel na ngakthokpa ngamkhidre. Iranna Amuktada misal chanipan gi mathakta kapsinduna landarakpadagi Iran gi misal attack chama Israel na ngakthokpa ngamkhidre hairi. Amuktada misal chamri dagi lising yawna kapsilakpadagi Iran gi misal attack khutaw asina maram oiraga Israel gi leiriba air defense system singda chama ngakthokpa ngamdaba maramna Prime Minister Benjamin Netanyahu na lusing balengak na Israel gi miyamda Home Front Command gi guidelines sing tangai fadana ngak na chatnaba Laibak sinba thungna laukthokuna section leina ba haikre hairi. US amasung Israel na punna landarakpadagi lanjenana ba honarakpadagi Iran da traffic jam pak sana thokre. Petrol pump singdasu Iran gi misam miyamna thau hanana ba chensinnarakpadagi khudongcha daba kya mayok nakre. Iran gi miyam lana sina maram oiraga kakngau naduna question chena kre hairi. Europe laibak singda nuclear khutlai pigani haina laukthokre. America ga saunu ungkhatnari ngai cheraga sida France ki president Emmanuel Macron na Europe laibak singda nuclear khutlai piragani haina laukthokre. Europe ki laibak sing hojik America amadi Russia na chingba laibak singna maram oiraga achauba aki akhang kaya mayok naduna leiribani. Ningsingba yabadi Europe ki laibak sing asi NATO gi group ta punna thabak tominarambani. Adubu America gi president Donald Trump na makhatana NATO gi laibak singda security piba amadi sel gi mateng panglamba sing adu tawraroi haina phongdokhibadagi Europe ki laibak sing mipai thabai ba poknarakhibani. Asigumba cheraga sida Europe Union gi manung chana leiriba laibak sing gi manungda nuclear gi khutlai leiriba amata ngairaba France na atopa Europe laibak singda nuclear gi khutlai piragani haina laukthoraki Union asida yauriba laibak kunga taret lom gi lusingba sing harauna khre hairi. Iran gi lanmi IRGC na khutlai thadoktrabadi pak sana landaragani haina Donald Trump na warning tawkhre. Iran gi lanmi IRGC Army Forces amadi police singna khutlai thadokuna sangjaraktrabadi pak sana landaragani haina America gi president Donald Trump na warning tawkhre. US amasung Israel na Iran da landariba asi laibak asigi misam miyambu maningtamna leiba ngamnaba honabada mateng pangbani. Athuba matamgi manungda Iran da anauba lengak ama leiragani haibagi thajaba pibaga loinana numit kharani section na leinabasu appeal tawrakhre hairi. Mahairo yauna puna miyo yankai manga sikre. Mahairo yauna puna miyo yankai manga sikre. US amadi Israel laibak anina puna Iran da zathakiba misal etega sida haujik fawbagi manungda mahairo yankai humda yauna puna miyo yankai manga rom Iran da sikre haina anauba paw amana phongdorakre. Iran asu khut haladuna Israel amadi US ki military base laibak taret lomdasu misal kapsinduna Iran landaba haukre hairi.